Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Manipurda tha ahumgi manungda delimitation tawgani haribaduga mari lenana MLA RK Imona Kendra Sarkarda representation ama langkatkre. Malemgi atai mafamsingda pangthokna bugu Manipurda sungasi nifu marirak suba World TB Day gi thauram paksana pangthokna khi. Maibam District Hospital da nauna install tawraba ultrasonography masung X-ray machine ngasidagi sizinaba haure. Lok Sabha da Finance Bill lisingani kunmangagi khanani nabagi thabak haukre. Amasung Kendra gi lau singu mantri Sibaraj Singh Chauhan hairi mapanda tilau thadokpada sada kun export duty lauramba du lauraroi. Manipurda tha ahumgi manungda delimitation tawgadabani haiba Supreme Court ki yathang aduga mari lenana MLA RK Imona Kendra Sarkarda representation ama langkatkre. Manipurda sahi anirom irang leibana maram oiduna delimitation tawbada niyom khara ngangna satpinaba representation aduda palliba niyom sing adudi Manipurda National Register of Citizens NRC ki thabuk thoram delimitation tawdringai da loisinba leibak asigi asengba nagarik sing khaktamak delimitation tawbada yahonba asina singba yauri. Serula duna makatan hai lamdamasida ain kaina mapandagi sangsilakba mitop sing thandoknaba Kendra Sarkarna lokhaliba khongthang sing adubudi taramna oi. Delimitation tawdringida ain kaina sangsilakba mitop sing hana khandokpa loinana asengba voter khaktamak electoral roll da hapinaba yauri. Malemgi atai mafam singda pangthokna bugum Manipur da sungasi nifu marirak suba World TB Day ge thoram paksana pangthokna khi. Numit asida miyamda TB lainagi matangda paksana khanganba narakpa matamda karamna sexual thorang lokatkani haibasiki matangda miyambu ningthina khanganbana palan thorom asigi mapungoiba saktam oiri. World TB Day gi matangda Rajagi State TB Officer Directorate of Health Services Manipur Dr. Hemlata Thoksomna hai TB laina asi malemdagi muthanaba ikoi punna honaminabagi tangai phatabale singnaba leirabadi manak nakpa layang sangda satuna sangyang tokthokpiyo mahakna hai. Stakeholder pumnamakna aina logodaba mathaudang TV gi damakta pletominaba wasak lominaba TV haiba anaba asibu malemdagi eliminate tongnaba honabada changgadauba investment khralei aduna investment si research ki field da amadi diagnostic preventive as well as treatment pata invest tawba adagidi hariba commit tawriba amadi invest tawriba si action da onthokpa haibasini. Imphal East Jilla gi wainasu District Chief Medical Officer gi office ta thoromasi pangthokhi. Thoromaduda Jilla asigi Chief Medical Officer Dr. L. Indira Devi, District TB Officer Dr. Vijaya Lakshmi Laisramna Singba saruyakhi. Nifu marirak suba World TB Day gi thoram Thobal Jilla gi khangabokta leiba New Public Higher Secondary School da pangthokhi. Yes, we can. NTB Summit Commit Invest Deliver High Behiram the Pangtoki Batoromatuda, Zilla Asigi Deputy Commissioner Antem Subas, District Health Society Thobalgi, District Mission Director Dr. Y. Nokul Saruyaki. Toromatuda Wangang Badasri Antem Subas Nahai, Ngalingai Matamda TB Lena Asi, Lying Mangam the Balena, Amagumna, Yam the Kinerami, Adu Hosiki, Lena Asi Hidak Sarga Yam the Lina, Lying Bangamle, Adumoinamak, Lying Bangam Labasu, Lena Asina Malemgi Waina Nomada Mi Lising Mari, Samri Rom di Siali, Maramasina, TB Lena Bu Matamsana Kanguktuna, Lying Bana, Lena Asidagi, Nakto Pangangani, Magna High. Howzik Hobada TVC Amna Lona Ganba, Laina Amadi Moiri, Akwegi reporter, Nomada, Prithivigi Wena, Mui Lissing Mari, Samari di Nomada TV Navadagi, Havagi, report Adam Lady, Masi Akwegi, India, the Budi Amkana, Ganoto Budina Pre, Adu Aquina Paidaki Nungabasi, India government you in 100 days TVC elimination program. I do not special campaign in a documentary, Masi, Lushangada India government you in a Akwegi Thobal district Sidasu, Angamba Tap the Honaraga, Game Chantni and a Pangfoga Mui, the single drama to him, screening the Tobungam give us a district health society, the Chowe, a Sipman Lamani, and 8 Hamzage. Thoromaduki Sorgama Oina, 6 meter sing the Kudol Piduni Ikai Kumbu Utki Lona, TB and Araba Musing the Su, put basket sing Piki. World TB Day Thorom Kaksing Jilla da Su District Health Society National Tuberculosis Elimination Program Kaksing na Sinduna Jilla Asigi Langmaidong Dramatic Union gi hold pangtokhi. Thoromadu da MLA Dr. Yumnam Radesham CMO Kaksing Thaudem Rajen
District Leprosy Officer Y Jotsana saruk yakhi thorom adu ki saruk ama oina numit chamani chathaki ba intensified TB elimination campaign da mapung phana saruk yakhi ba primary health sub center singbu pungning thokat khi National Tuberculosis Elimination Program ki makada District Health Society Sandel Sinduna ngasi World TB degi thorom zila asida pangthokhi Lisingani kun mga fawda Bharat degi TB leina mapung phana muthana ba pandamda sangsiliba numit chamani ki oiba intensified TB elimination campaign ngasi loisin bagalorena TB leina bu nganna khandoktuna leina asidagi ngak thokna bagi pandamda thorom asi pangthokpani Thoromaduda Sandel Zilagi CMO Dr. Joyson Matthew Monsang District Immunization Officer Dr. P. Singdeng Nieng Singba saruk yakhi Rise the Integrated Rural Energy Program lisingani kun mga kuntaruk mai pakna paikhan bagi pandamda miyamda ataba mamalda solar water heater phangan gadawri Rise gi Science and Technology bipagna thokpa serol amagi matungina kudong saba si sarkar gi residential school sing hostel leiba institution sing da supigani masigi damak namthoklaba darkhas form lingthina meselaga bibak asida thajilakpa yagani namthoklaba darkhas form department ki website www.dst.gov.in dagi download toba yagani khungangda leriba miyoi singdana hena khudong saba pigani hairi Raiji gi lawu singu bibagna senduna state krisi mela lesingani kun manga Imphal gi palace compound da leiba ibo yaiba sumang lila sanglen da hayeng dagi horaga tha asigi kuni pan phoba pangthokani hayeng hawdobagi thoromda Raijapal Ajoy Kumar Bhala saruk yagani mela asida puthokpa polam sing ataba mamal da yongani mela aduda nap set sprayer amadi sprinkler set Pradhan Mantri Krishi Sinsai Yojana ki makhada ataba mamal da lomi sing da phangangani hairi tabiriba pawasi Akashbani Imphal dagini Ziribam District Hospital da nauna install tawraba ultrasonography amasung X-ray machine sizinaba hawdokpagi thoramama ngasi hospital asida pangthokre thoramadu District Administration Ziribam ki milyang makhada District Health Society Ziribam na senduna pangthokpani thoramadu da Jila asigi Deputy Commissioner Krishna Kumar SP Shaikh Muhammad Zaib Zakir Amadi DLO kaya saruk yakhi thoramadu da wangangbada Deputy Commissioner Krishna Kumar na hai Hospital of Jirima as a referral hospital, which was really hurting and paining to us. But now, somehow, medical team under the leadership of our Chief Medical Officer, they are in the position to change those tags. Now, people from the Jirima, for any kind of treatment, they will get all maximum possible treatment in the Jirima District Hospital itself. This is just a beginning. And it will go for a long way. This 50-bedded hospital will be definitely fully functional. It may take time, but we need support from each and everyone. Deputy Commissioner na PCN, PNDT and Gender Determination ki matang da pangtokba workshop amasu hawdokhi. Workshop aduda Jiribam ki asasing amati paramedical staff kaya saruk yakhi. Madugi mamangda mahagna hospital gi akoi bata satuna yengsin bagalonena CMO amadi doctor singna thangalakpa wakat kaya su takhi English singa masani pan marbutra mathoida British amasung Manipur anigi marakta songna kibal landa Yubaraj Tikendrajit ki Kanglada leiba yumgi akoi bata British ka lan mayokna bata leikitraba Pukhramba Tangko gi sam kunthra mari suba ningsing numit Kangmong Langkolzam mayai leikai community hall da ngasi pangtokrai Pukhramba Tangko Memorial Trust na sinduna pangthoke ba thoramaduda leikidraba athoba sigi mafamda haikat lekat tamduna ikai khumnaba utki Kha Manipur Hindustani Sangeet Mahavidyalaya Kaksing na sinduna Concert on Hindustani Classical Music lisingani kunmanga ngasi Grace Cottage Cultural and Educational Development Foundation Kaksingi Auditorium da pangthokre thoramasigi sarukama oina Mahavidyalaya asigi mairuisingi oiba classical troupe vocal tabla solo amadi classical vocal solo na singba utki thoramatuda Kha Manipur Hindustani Sangeet Mahavidyalaya ki principal N Indumukhi Vidyalaya asigi staff amasung mairoi singna saruk yakhi Kendra Sarkar ki Women and Child Development Mantralaya ki Shakti Sidan scheme ki makhada tha ahomgi oiba phi tuba tambagi course ama ngasi Kangpokpi jila gi Kaithel Manbi village da hawdokre nupi maripur omna saruk yariba training course asi Institute of Community Action and Resource Development na sinbani
नासा मुक्त भारत अभियान की मखादा ड्रग लाना सिजनब अमदी नहासिंगबु मसा मऊ फना थमनबगी पांदमदा नहासिंगबु निंगथीना खंगनबगी थोरममा तमेंगलोंग डिस्ट्रिक्ट हेडक्वार्टर्स तंगसी पांगथोखरे डिस्ट्रिक्ट एडमिनिस्ट्रेशन तमेंगलोंगना हक्सेल शिक्षा अमदी सोशल वेलफेयर विभाग सिंग कुसमदरगा चथगी थोरमदुदा ड्रग लाना सिजनब अमदी हिदाक मनागी पोलमसिंग मफम अदुदा योलहंदनबगी मतंगदा वाफम कया खनखी मेडिकल टीम अमसुंग नेशनल टोबैको कंट्रोल प्रोग्राम NTCP की मिहुत सिंह याउना पुलिस की ऑफिशियल कयासु थोरमदुदा सरुक याखी मणिपुर होम गार्ड पर्सनल मसिंग हेनगनबा हाई कोर्ट ने पिखिबा राय थबक तो ओंथोक्तबगी मायोक्ता कंटेम केस अमा हाई कोर्ट ऑफ मणिपुर दा थांगतखरे हिरम असिगी मतंगदा मरी लेनेबसिंगना थबक पाइखली हाइबगी खुदम एफिडेविट अमदा पिखलंगनबा कोर्टना चयोलमगी मतम पिखरे मिनिस्ट्री ऑफ होम अफेयर्स की सिविल डिफेंस फायर सर्विस अमसुंग होम गार्ड की डायरेक्टर जनरल BL बोराना इंग्लिशिंग कुनमरी की मार्चता होम गार्ड मसिंग असी लिसिंग सहूम मरबुद्रा मरी द हेंगनबा राज्य की चीफ सेक्रेटरी दा खंगलखी लोनना तंपा के अनोब जिला अनि सेमखिबसिदा होम गार्ड पर्सनल की अवार्ड पलेरिबसी मेनखनबा मदी थबक फंगत्रिबा नहासिंग थबक पिबिनबा पाउताक पिबियु हाइना मणिपुर होम गार्ड एम्प्लॉइज वेलफेयर एसोसिएशन की प्रेसिडेंट वाई मंगी न कोर्ट वाकतखी इंग्लिशिंग कुनमरी की डिसेंबर द कोर्ट ने पिखिबा राय थबक तो ओंथोक्तबगीदमक था आसिगी कुंदा कंटेम केस फाइल तौखी लोनना था आसिगी कुनमाथोय द चथगी हियरिंग अमदा रेस्पोंडेंट ना पाइखलिबा थबक सिंग चयोल अमकी मनुंगदा एफिडेविट की खुथांग द खंगलकदबनी मखा ताबा हियरिंग मे 15 दा चथनबा मतम लेपखरे हाइरी आकाशवाणी इम्फाल की पाउ ताबिरी लोकसभा फाइनेंस बिल 2015 की खननेनबगी थबक हौखरे खननेनबदुदा सरुक यारतुना कांग्रेस की शशि थरूरना हाई लेबाग असिदा चनरिबा गुड्स एंड सर्विसेस टैक्स GST असि यामना चैयनबु वाफम अम ओइरी मिठाई योनब दुकान फाउबदा GST चाद 19 थेली मसिना पिकना ललोल इथिक तौजरिबा मियोसिंगदा अवाबा कया पिरी मसि कोनबा सरकारना होनबगी तंगाई फदबा लई खननेनबदुदा सरुक याखिबा BJP की निशिकान दुबेन हाई मालेमसि हौजिक सेल थुमगी अवाबा खमथेंगना मायोनरी अदुमैनमक भारतती हौखिबा चै तरा असिदा सेल थुमगी फिबम निंगथीने फगलगली ऑनलाइन की खुथांग चथरीबा जुआर सानबगी एप सिंगदगी चाद 19 सरकारना खुमगली मसि हिरम असिदा मियामना पामनबा हेनगललिबदु थिंगनबा लौखलकपा खुंथांग अमनी GST खुमगलिबगी चांग असि सरकारना अमुक हन्ना येंगसिनबा खन्नरी खनबदुदा सरुक याखिबा समाजवादी पार्टी की नीरज मौर्यन हाई सरकार शेड्यूल कास्ट OBC अमसुंग माइनॉरिटी सिंगदा हेना मियेंग संगबा बजेट पुथोकपगी तंगाई फदबा लई मखोइगी फिबम फगतना लेबाग असि कैलोंगैदा साउखटपा ngamloi हाइनसु महागना मखा ताखी केंद्र की लौ सिंगु मंत्री शिवराज सिंह चौहान हाइरी तिलौ थादुना सेंदालंबी ओरिबा लौमी सिंगी फिबम फगनहनबगीदमक मपान तिलौ थादोकपदा चाद 10 एक्सपोर्ट ड्यूटी लौरंबदु लौररोय नई दिल्ली पौमी सिंग वाफम असि फोंतोलदुना श्री चौहान हाई मसिना लौमी सिंग हेना खुदोंग चाबा फंगनबता नतना मखोइदा सेंदोंग हेना फंगनबदा अचौब मतेंग अमा ओइरगनी हौजिक सानबगी पाउ खेत्रीमयुम गंगा दगी अनिसुब कक्सिंग ताबम कुंजबी शर्मा मेमोरियल लीग कम नो आउट केंद्र वाइस कांग टूर्नामेंट 2015 की ngasi sanakhiba match ta khundrakpamna SSU bu panjal 13 13 de thoikre 13 suba manipur state league ki ngasi artificial top ground lamlong thongkhongna sanakhiba match singda RAISEEUC na Didim Road Athletic Union bu panjal ahum seno da thoikre atopa match amada Northeastern Sporting Union amasung Elite FA panjal amamam chanaduna draw chatkre ahanba women's futsal inter club championship 2015 kuntaruki ngasi sanakhiba league match amada youth affairs club na young welfare bu panjal taret manga da thoikre atopa match singda manipur police sports club na khuman FA bu panjal kuni thoi anida FC Imphal na Eastern Sporting Union bu panjal tara ni thoi mari da thoikre Ani subo khomdram ongbi hizam me madebi memorial T20 Manipur veteran cricket tournament 2015 gi ngasi sanakhiba match amada race daga mapalna YUCC moirang purelbo ran 3 de thoikre atopa match amada BSC Brahmapurna YACS school bu wicket rate thoiki Dwijamani अरोइबदा मरोइबा पामु मणिपुर था अहम की मनुंगदा डिलिमिटेशन तौगनी हरिबदुगा मरी लेनना MLA RK इमोना केंद्र सरकार दा रिप्रेजेंटेशन अमा लांखिखरे मालेम के तई मफम सिंग द पांगथोकनबुग मणिपुर द सुंगसी 94 रक सुबा वर्ल्ड TV दे के थौरम पाकसना पांगथोकनखी
Jiribam District Hospital da nauna install tawraba ultrasonography amasung X-ray machine ngasidagi sizinaba hore. Lok Sabha da Finance Bill lising ani kun mangagi khanani nabagi thabak hokre amasung Kendra gi lau singu Mantri Shivraj Singh Chauhan hairi mapanda tilau thadokpada sada kun export duty loramba du lauraroi. Paulo Izare.